ꯔꯣꯖꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯃꯤꯠꯀꯤ ꯒꯨꯅꯥꯁꯤꯡꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯅꯤ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯈꯨꯠꯕꯥ ꯑꯅꯤ ꯄꯤꯕꯤꯔꯝꯃꯤ ꯑꯍꯥꯟꯕ ꯈꯨꯠꯕꯥ ꯑꯗꯨꯗꯤ ꯁꯥꯕꯥꯟ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯕ ꯍꯗꯤꯁꯁꯤꯡ मधु अखोई खरा खंगमिनसी मसी खंगला मतुंगदा अखोई थमोइदा रमजान थागी मतिक मगुन अमदी मसीदा अखोइना थबक थौरमसिंग अमल अफबा अमलसिंग तौनिंगबगी इथिल सोइदना पोलकने इंशाअल्लाह अल्लाह की नबी अहानब खुतबा अदुदी हो मियोइबसिंग नखोइगी नथक्ता यामना चावरब था अमा लाकदौरबनी यामना बरकत लैबा हाइब था था लिसिंग अमदगी हेना मतिक मगुन वांगबा अहिंग अमसु यावरी मुसीब रसूल सल्लल्लाहु अलैहि वसल्लम हाइदोकिरम्मी यामना मुन्ना भाब ताना तासी अखोई वा यामना संगदोक्लोइ पॉइंट पॉइंट खक तौरगा चसी अनिसुब पॉइंट लागी नबी सल्लल्लाहु अलैहि वसल्लम हाइदोकिरम्मी हाइरिबा था असिदा अल्लाह रब्बुल इज्जत ना मुसलमान सिंगदा रोजा फरज तौवी रोजा हाइबदी रोजा की मीनिंग अनि लई मागी वहनथोक अनि नि अमना सुबह सादिक तगिना नुमिदांग नुमित्ता आदरि फावबगी बनुंगसिदा अल्लाह खक्के दमक्ता चाबा अमदि थक्पा अमदि मतै मनाउगी तोंगानबा मरीदगी लापना लैबा मसिबु रोजा हाइना कवी मपुंग भाबा रोजा हाइरगना हाइरिबा थबक अहुम मसिदगी ngaक सेना लैबगा लोइनना आइगी चिनगी गुना मितगी गुना थमोइगी गुना कुतगी गुना खोंगी गुना पुंगनमक्तगी पुंगनमक असिदगी रोजा हेनबा अदुबु असेंबा रोजा हाइना कवी अदुगा अल्लाह रब्बुल इज्जतना हाइरिबा अहिंग असिदा सवाब मोमिन बंदा सिंगना उम्मत सिंगना सवाब फंगनबगी दमक्ता तरावीगी नमाजसु थाबिख्रे अहुम जुब पॉइंट दाइबिरम्मी हाइरिबा था असिदा अल्लाह रब्बुल इज्जत का नक्सिन्ननबगी दमक्ता कनागुम्बा मियोय अमना महाकना करिगुम्बा अफबा थबक अमा तौरबा नफलगी इबादत अमा तौरबा अदुअरबदी अतोप्पा रमजान सिंगदा महाकना फरज की नमाज सोनबगा चपमानना मतिक मगुन फंगनी हाबदी अल्लाह का नक्सिन्ननबगी दमक्ता अफबा अमा खक्तंग तौबा रमजान था असिदा अदुम ओइरबदी रमजान नत्तबा मतमदा फरज अमा अल्लाह की तंगाई फदन इंदबा यादरबा फरज अमा पांगथोकपगी नेकी अदु रमजान थादा चमजंबा अल्लाह का नक्सिन्नगदबा अफबा अमा खक्तंग नेकी अमा खक्तंग तौ मतमदा फंगनी मरी सुबह पॉइंट हाइरिबा था असिदा कनागुम्बना फरज अमा पांगथोकपा मतमदा महाकना रमजान नत्तबा मतमदा फरज हुमदरा हुमफुगदरा पांगथोकपगा चप मानना महाक्की नेकी सवाब महै फंगनी मंगा सुबह पॉइंट मसी सबरगी थानी हाइबदी साउनिंगबा मीना येकनबा थमलकपा मीना मिवा nganjalakpa मीना चिरोन चलकपा हाइबदी अइना साउबा याबा मफम कया अदुबु अल्लाह खक्की खल्लगा खंजिनबा मदुबु सबर हाइना कवी अल्लाह की नबी ने हाइबिरमिबा मंगा सुबह पॉइंट सि करिनो मसी सबर तौनबा थानी अमसुंग सबर की महिना जन्नतनी अदुगा हाइरिबा था असि अखोई मसेल मरक्ता अमना अमगी अवा नुंगाई हंगनदुना नुंसी चानना लैनबगी था मखक्तंग हाइरिबा था असिगी बरकतगी मोमिन सिंगी चिंजाकता अहेन अथोई पीनबी अल्लाह रब्बुल इज्जत तरुक सुबह पॉइंट कनागुम्बा अमना रोजा हेलिबा मी अमबु इफ्तार तवहल्लबदी महाक्की दमक्ता गुनाह कोकनबगी मरम ओइगनी अदुगा अखोइना सवाब फंगनी हाइदना अखोइना इफ्तार तवहल्लिबा मी अदुगी रोजा अदुदसु महाक्की नेकीदसु हंधबा अमा फावबा लैरो तरे सुबह पॉइंट रोजादार सिंगो इफ्तार तवहनबगी मतंगदा लागी नबी ने हाइ मतम असिदा साहबाई किराम रिजवानुल्लाहि अलैहिम अजमाइन सिंगना हंगचरमी या रसूलल्लाह अखोई की मनुंगददी अदुक यामना हाइबदी अंगंबा इना खुनबा याउदे हाइबदी कनागुम्बा रोजादार अमबु इफ्तार तवहनबा ngamba याउदे करम तौगनी हंगम
ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯅ ꯔꯣꯖꯥꯗꯥꯔ ꯍꯥꯏꯕꯗꯤ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤ ꯑꯃꯕꯨ ꯁꯨꯞꯅꯇꯪꯒꯤ ꯈꯖꯨꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝ ꯘꯨꯠ ꯑꯃꯈꯛ ꯄꯤꯖꯔꯕꯗꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯅ ꯏꯐꯇꯥꯔ ꯇꯧꯍꯟꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯥꯎꯕꯗꯨ ꯄꯨꯝꯅꯃꯛ ꯄꯤꯅꯕꯤꯒꯅꯤ ꯃꯕꯨꯛ ꯊꯟꯅ ꯏꯐꯇꯥꯔ ꯇꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯄꯣꯏꯟꯠꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯀꯔꯃꯆꯥꯔꯤ ꯑꯗꯨꯕꯨ ꯔꯃꯖꯥꯟ ꯊꯥ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯀꯣꯝꯊꯣꯛꯍꯜꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯃꯍꯥꯛꯀꯤ ꯒꯨꯅꯥꯍꯁꯤꯡ ꯀꯣꯛꯄꯤꯒꯅꯤ ꯃꯍꯥꯛꯄꯨ ꯖꯍꯟꯅꯝꯗꯒꯤ ꯅꯤꯡꯇꯝꯍꯟꯕꯤꯒꯅꯤ ꯇꯔꯥꯁꯨꯕ ꯄꯣꯏꯟꯠꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯈꯣꯏ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯊꯕꯛ ꯃꯔꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧ ꯃꯁꯤꯡ ꯌꯥꯝꯅ ꯇꯧ ꯑꯗꯨꯒ ꯊꯕꯛ ꯑꯅꯤꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯄꯔꯣꯔꯗꯤꯒꯥꯔ ꯅꯪꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯌꯥꯖꯍꯜꯍꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯥꯟꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ ꯑꯍꯥꯟꯕꯒꯤ ꯄꯣꯠꯁꯛ ꯑꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯅꯪꯒꯤ ꯃꯄꯨ ꯑꯗꯨꯒꯤꯕꯨ ꯔꯥꯖꯤ ꯇꯧꯍꯧ ꯍꯥꯏꯕꯗꯤ ꯌꯥꯖꯍꯜꯍꯧ ꯀꯔꯤꯅ ꯀꯂꯤꯃꯥ ꯇꯩꯌꯕꯥ ꯑꯁꯤꯕꯨ ꯇꯣꯏꯅ ꯁꯣꯟꯕ ꯂꯥ ꯏꯂꯥꯍꯥ ꯏꯜꯂꯜꯂꯥꯍꯨ ꯃꯨꯍꯝꯃꯗꯨ ꯔꯁꯨꯂꯨꯜꯂꯥꯍ ꯃꯁꯤ ꯇꯣꯏꯅ ꯁꯣꯟꯖꯕ ꯑꯗꯨꯒ ꯊꯃꯣꯏꯗ ꯏꯃꯥꯟꯕꯨ ꯅꯧꯊꯣꯛꯍꯟꯕ ꯑꯗꯨꯒ ꯏꯁꯇꯤꯒꯐꯥꯔ ꯇꯣꯏꯅ ꯇꯧꯕ ꯑꯜꯂꯥꯍꯗ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥꯍꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯒꯨꯅꯥꯍꯁꯤꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯒ ꯑꯜꯂꯥꯍꯗ ꯀꯣꯛꯄꯤꯌꯨ ꯍꯥꯏꯖꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯅꯤ ꯑꯁꯤꯅ ꯊꯕꯛ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯌꯥꯕꯤꯔꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯔꯖꯤꯇꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯄꯣꯏꯟꯠ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯎꯗꯨꯅ ꯅꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯗꯨꯅꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯥꯈꯤꯔꯠꯇ ꯌꯧꯔꯕꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕꯇ ꯑꯣꯏꯔꯤꯕ ꯄꯣꯠꯂꯝ ꯀꯔꯤꯅꯣ ꯖꯟꯅꯠꯄꯨ ꯅꯤꯖꯕ ꯑꯃꯗꯤ ꯗꯣꯖꯈꯇꯒꯤ ꯍꯤꯡꯅꯕ ꯑꯜꯂꯥꯍꯗ ꯍꯥꯏꯖ ꯅꯤꯖꯍꯧꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯝꯖꯥꯟ ꯊꯥꯗ ꯃꯔꯨ ꯑꯣꯏꯅ ꯇꯧꯒꯅꯤ ꯃꯁꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯥꯕꯥꯟ ꯊꯥꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯕꯤꯔꯝꯕ ꯈꯨꯗꯕꯥ ꯑꯗꯨꯒꯤ ꯇꯔꯥ ꯁꯨꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯄꯣꯏꯟꯠꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯅ ꯔꯣꯖꯥꯗꯥꯔ ꯑꯃꯕꯨ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤ ꯑꯃꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯕ ꯍꯥꯏꯕꯗꯤ ꯏꯐꯇꯥꯔꯒꯤꯗꯃꯛꯇ ꯏꯁꯤꯡ ꯄꯤꯊꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯍꯌꯦꯡ ꯍꯧꯖꯦ ꯀꯧꯁꯔꯒꯤ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯟꯅꯠꯇ ꯍꯦꯛ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯐꯥꯎꯕ ꯈꯧꯔꯥꯡꯉꯔꯣꯏ ꯃꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯔꯤꯋꯥꯌꯠ ꯑꯁꯤ ꯕꯩꯍaqi ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯔꯤꯋꯥꯌꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯀꯌꯥꯃꯠ ꯑꯣꯏꯔꯕ ꯍꯧꯒꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯖꯟꯅꯠ ꯅꯠꯇ꯭ꯔꯒ ꯖꯍꯟꯅꯝꯗ ꯍꯦꯛꯇꯃꯛ ꯊꯨꯅ ꯆꯠꯂꯣꯏꯗꯧꯔꯤ ꯌꯥꯝꯅꯃꯛ ꯄꯟꯗꯨꯅ ꯂꯩꯈꯤꯗꯧꯔꯤ ꯑꯩꯈꯣꯏꯁꯤ ꯑꯜꯂꯥꯍꯅ ꯁꯋꯥꯜ ꯖꯋꯥꯕꯁꯤ ꯇꯧꯕꯤꯗꯗꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯩꯁꯥ ꯐꯥꯎꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯍꯨꯃꯥꯡꯁꯤꯡꯗ ꯏꯔꯣꯏꯒꯅꯤ ꯈꯨꯃꯤꯠ ꯌꯧꯕ ꯈꯣꯡꯎꯞ ꯌꯧꯕ ꯑꯩꯈꯣꯏꯅ ꯍꯗꯤꯁꯇ ꯀꯌꯥꯃꯨꯛ ꯇꯥꯔꯦ ꯑꯔꯥꯝ ꯈꯧ ꯑꯃ ꯀꯌా ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯆꯥꯅꯕ ꯊꯛꯅꯕ ꯃꯇꯝꯗꯨꯗ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯔꯣꯖꯥ ꯍꯦꯟꯕ ꯃꯤ ꯑꯃꯇꯪ ꯊꯃꯣꯏ ꯁꯦꯡꯅ ꯑꯜꯂꯥꯍꯒꯤ ꯈꯜꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯂꯕꯗꯤ ꯍꯌꯦꯡ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯉꯣꯟꯗ ꯀꯧꯁꯔꯒꯤ ꯂꯥꯏꯖ ꯀꯧꯁꯔꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯤꯊꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯖꯟꯅꯠꯇ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯉꯣꯟꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯔꯣꯏ ꯍꯥꯏꯕꯅꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯃꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯕꯤꯁꯅꯨ ꯑꯅꯤꯁꯨꯕ ꯈꯨꯇꯕꯥ ꯃꯁꯤꯅ ꯍꯖꯔꯠ ꯎꯕꯥꯗꯥ ꯕꯤꯟ ꯁꯥꯃꯤꯠ ꯔꯖꯤꯌꯜꯂꯥꯍु ꯑꯟꯍꯨꯅ ꯄꯥꯎꯗꯝꯕꯅꯤ ꯃꯇꯥꯡ ꯑꯃꯗ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛꯀꯤ ꯊꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ ꯔꯝꯖꯥꯟ ꯊꯥ ꯂꯥꯛꯂꯦ ꯔꯝꯖꯥꯟ ꯊꯥ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯌꯥꯝꯅ ꯕꯔꯀꯠ ꯂꯩꯕ ꯊꯥ ꯑꯃꯅꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯀꯤ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯄꯥꯛ ꯁꯟꯕ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯃꯥꯏꯑꯣꯟꯁꯟꯕꯤꯔꯛꯂꯒꯅꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯔꯥꯍꯃꯠꯁꯤꯡ ꯊꯥꯕꯤꯔꯛꯂꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯂꯪꯖꯈꯤꯕ ꯃꯔꯥꯜꯁꯤꯡ ꯀꯣꯛꯄꯤꯔꯒꯅꯤ ꯅꯈꯣꯏꯅ ꯅꯤꯖꯕꯁꯤꯡ ꯌꯥꯕꯤꯔꯒꯅꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯍꯥꯏꯕ ꯏꯟꯕ ꯑꯐꯕ ꯇꯧꯕ ꯑꯃꯗꯤ ꯏꯕꯥꯗꯠꯀꯤ ꯃꯥꯏꯀꯩꯗ ꯅꯈꯣꯏ ꯃꯁꯦꯟꯅ ꯂꯝꯖꯦꯜ ꯇꯥꯅꯕ ꯑꯗꯣ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯌꯦꯡꯕꯤꯔꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯕꯟꯗꯥꯁꯤꯡꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ
नेकी दा थोय हेन तानबा दो अल्लाह मसाना हराउना येंगबता नतना फरिश्ता सिंग दसो अल्लाह रब्बुल इज्जत ना येंग हनगनी अदुगा फरिश्ता सिंग ममांगदा अल्लाह रब्बुल इज्जत ना हराउगनी अमदी चाउथोक जगनी अदुगी मतुंग दा हाइबिरम्मी हो मियोइबा सिंग हाइबा बरकत लैरबा मतिंग मगुल लैरबा था असिदा नखोय अल्लाह रब्बुल इज्जत की माइकैदा अफबा तौदुना उच्चाहौ हाइबदी इबादत सिंग अमदी अफबा थबा सिंग मसिंग यामना तौहौ अदुगा हाइबिरम्मी अवोइबा थंगै सेंगनमक महाक अदो यामनमक लाइबक थीरबनी हाइरिबा मतिंग मगुल लैरबा था बरकत अमदी रहमतना थलबा था असिदा महाकना अल्लाह रब्बुल इज्जत की रहमतगी माइथी हौरिबा फंगहौद्रिबा महाक अदो यामनमक मराइबक थीरबनी हाइबसी नुसिबा रसूल सल्लल्लाहु अलैहि वसल्लम ना हाइबिरम्मी हाइरिबा रिवायत असिना तबरानी हाइरिबा लाइक अदुदा यावबन फजाइले रमजान हाइबदी रमजान था सिगी मतिक मगुन करिनो रोजादार सिंगी मतिक मगुन करिनो रमजान की टॉप टॉपा तोंगानबा इनाम मंगा खुदुल मंगा लैमददी अहानबदा रोजा हेनबा मियोइसिंगी मचिंदगी थोलकपा नमथीबा मनम मसी अल्लाह रब्बुल इज्जत की मनाक्ता मुश्क अंबरदगी सुहेना नुंसी अल्लाह रब्बुल इज्जत ना मनम नुंसीबा मुश्क हाइबदी यामना मनम नुंसीबा अतर अमगी मनम अमगी ममिंगनी मददगी सु हेना अल्लाह रब्बुल इज्जत ना पामी हाइबदी रोजादार सिंगी अहांग बचखाउदगी थोलकपा एगोगी मीना तानिंगबा ओइदबा मनम अदु अल्लाह ना यामना पामी अनिसुबा पोइंदा मखोइगी दमक्ता इसिंगदा लैबा nga singna magfirat haibadi guna kokpinaba dua tawbi aduga hariba dua se iftar gi matam phawba adumak tawbi duna lai ahum subada jannat asi nungti gi mokhoigi damakta laitengi aduga allah rabbul izzat na hai ikoi kuidrabani aigi banda singa se दुनिया की अवाब सिंग से थादोकलमलगा नंगी नाक्ता लाकलगनी हाइबदी जन्नत असे अल्लाह रब्बुल इज्जत ना रमजान थादा नुंगतिगी लैतेंगी लैतेंगला मतुंगदा हाय आइगी वारब बंधा सिंग से नोंगमदि अवाब थादोकलगा नंगी मैकैदा सोइदरा लाकलदबनी हाइना अल्लाह रब्बुल इज्जत ना जन्नत ता हाय मरी सुबदा बरकत लैरबा था असिदा ओक्तबा शैतान सिंग फाजिनबी पुंजिनबी जोलो पबम मरम बसिना रमजान थादा अखोना अदुगुमलबा तमथीबा फत्तबा सिंग अदुदा यौबसी इवा वाबा ओइगनी हाइबदी रमजान था असिदा शैतान सिंग उनसिंगीबा फाजिनखि मरमना गुनाह सिंगदा पुकनिंग थवत पीनबा हाइबसी यामना हंथरकी अखोगी पुकनिंगी अपामबना इनखलकपा दु खकनतना शैतानगी मैकैदगी लाक्कदबा अदुदी लाक रोय मसे सो अल्लाह रब्बुल इज्जत की यामना चावबा मिनुंगसी अमने अदुबो इंसान मियोइबगी नफ्स इंद्री हाइबसिसु गुनाह तौ मतमदा शैतान गमहाक का करिसु खेनब लैते मरमसिना इकोइगी पुकनिंगी अपामबा असि थादोकनब होनगदबनी शैतान फाजिन खरबसु इकोइना आइगी पुकनिंगी अपामबा गुनाहगी इथेलपुम मगसि फाथबा फाजिन नंगद्रबदी इकोइना फंगदी रमजान की महे मंगा सुबदा रमजान की अरोइबा हिंग असिदा रोजा हेन बसिंगी मगफिरत तौबी हाइबदी गुनाह कोकपी मतमदा साहाबाई किराम सिंह हंगचरमनी हाइबा गुनाह कोकपी बनुमित अदु कदर की अहिंग अंतुरा हाइबदी सबे कदर दा अल्लाह की नबी सल्लल्लाहु अलैहि वसल्लम हाइबिरमनी नत्ते हाइबदी अदुगा हैरम्मी चटनबीगी मतुंगिन्ना हाइबदी थबक सूरबदी कनागुमना थबक सूरबदी थबक अदुना हेक लोइबगा महाकी खुसुमन पीने असिगुमना रमजान थादा अल्लाह रब्बुल इज्जत की हाइबा इनबगी मखादा बंदा सिंगना चाब थक बराम खौरांबा गुना सिंगदगी हेंगन नेकीगी माइकैदा खौनिंग सलखिबा मदुगी मही अदु रमजान थागे अरोइबा हिंगसिदा पेबी हाइबा हदीस असे अत्तरगी हाइबा लरिक दुदा याव अनिसुबदा रमजान था असिदा जन्नत के थोंग सिंह हांगदोक्ति हजरत अबू हुरैरा रज़ियल्लाहु अन्हु दगी पाउदमनी
ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯔꯝꯖꯥꯟ ꯊꯥꯅ ꯂꯥꯛꯄꯗ ꯖꯟꯅꯠꯀꯤ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯄꯤ ꯖꯍꯟꯅꯝꯒꯤ ꯊꯣꯡꯁꯤꯡ ꯊꯤꯡꯖꯤꯟꯕꯤ ꯑꯃꯗꯤ ꯁꯩꯇꯥꯟꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯕꯤ ꯑꯗꯨꯒ ꯔꯤꯋꯥꯌꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯗꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅꯁꯨ ꯂꯥꯛꯏ ꯖꯟꯅꯠꯀꯤ ꯊꯣꯡꯁꯤꯡ ꯍꯥꯡꯗꯣꯛꯄꯤ ꯑꯗꯨꯒ ꯔꯍꯃꯠꯀꯤ ꯊꯣꯡꯁꯤꯡꯁꯨ ꯍꯥꯡꯗꯣꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅꯁꯨ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯁꯤ ꯕꯨꯈꯥꯔꯤ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯁꯔꯤꯐꯦꯟ ꯑꯅꯤꯃꯛꯇ ꯂꯥꯛꯏ ꯑꯍꯨꯝꯁꯨꯕꯗ ꯔꯝꯖꯥꯟꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯤ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯥꯎꯕ ꯐरिꯁꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯏ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯦꯔꯥ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯗꯒꯤ ꯄꯥꯎꯗꯝꯅꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯔꯝꯖꯥꯟꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡ ꯑꯁꯤꯅ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯩꯇꯥꯟꯁꯤꯡ ꯑꯃꯗꯤ ꯑꯣꯛꯇꯕ ꯖꯟꯅꯥꯠꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯕꯤꯗꯨꯅ ꯊꯝꯃꯤ ꯗꯣꯖꯛꯀꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯕꯤ ꯗꯣꯖꯛꯀꯤ ꯊꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯃ ꯐꯥꯎꯕ ꯍꯥꯡꯗꯨꯅ ꯂꯩꯇꯦ ꯖꯟꯅꯠꯀꯤ ꯊꯣꯡꯖꯥꯎ ꯈꯨꯗꯤꯡꯃꯛ ꯍꯥꯡꯗꯣꯛꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯣꯡ ꯖꯟꯅꯠꯀꯤ ꯊꯣꯡ ꯑꯃ ꯐꯥꯎꯕ ꯊꯤꯡꯖꯤꯟꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯧꯕ ꯑꯃꯅ ꯀꯧꯏ ꯍꯦ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯑꯐꯕꯕꯨ ꯇꯥꯜꯂꯤꯕ ꯁꯥ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯌꯥꯡ ꯊꯨꯖꯜꯂꯣ ꯑꯗꯨꯒ ꯐꯠꯇꯕ ꯇꯧꯕ ꯄꯥꯝꯂꯤꯕ ꯁꯥ ꯅꯈꯣꯏ ꯃꯥꯡ ꯊꯥꯔꯛꯂꯒꯅꯨ ꯃꯥꯡꯖꯤꯜ ꯊꯥꯔꯛꯂꯒꯅꯨ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯕꯅꯤ ꯊꯥ ꯑꯁꯤꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯟꯗꯥꯁꯤꯡꯕꯨ ꯖꯟꯅꯠꯇ ꯗꯣꯖꯈꯇꯒꯤ ꯀꯟꯕꯤ ꯗꯣꯖꯈ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯇꯝꯊꯤꯔꯕ ꯀꯩꯁꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯕꯤꯕ ꯊꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖ꯭ꯖꯠꯅ ꯕꯟꯗꯥꯁꯤꯡꯕꯨ ꯀꯣꯛꯄꯤꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯔꯝꯖꯥꯟꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯅ ꯈꯣꯟꯖꯦꯜ ꯂꯥꯎꯕ ꯅꯨꯄꯥ ꯑꯃ ꯐꯔꯤꯁꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯏ ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯁꯤ ꯇꯤꯔꯃꯤꯖꯤ ꯑꯃꯗꯤ ꯏꯕ꯭ꯅꯦ ꯃꯥꯖꯥꯗ ꯌꯥꯎꯕ ꯍꯗꯤꯁꯅꯤ ꯃꯔꯤꯁꯨꯕꯗ ꯔꯃꯖꯥꯟ ꯊꯥ ꯑꯁꯤꯒꯤꯗꯃꯛꯇ ꯖꯟꯅꯠ ꯑꯁꯤ ꯂꯩꯅꯝ ꯆꯥꯏꯊꯣꯛꯄꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯁꯤꯡ ꯆꯥꯏꯊꯣꯛꯄꯤ ꯖꯟꯅꯠ ꯑꯁꯤ ꯂꯩꯇꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯊꯧꯖꯥꯜ ꯉꯥꯛꯇꯅꯤ ꯊꯥ ꯑꯁꯤꯃꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯕꯅꯤ ꯏꯕ꯭ꯅꯦ ꯑब्ꯕꯥꯁ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯗꯒꯤ ꯄꯥꯎꯗꯝꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯣꯡꯃ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯍꯧꯏ ꯖꯟꯅꯠ ꯑꯁꯤ ꯔꯃꯖꯥꯟ ꯊꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯂꯩꯅꯝꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤ ꯍꯥꯏꯕꯗꯤ ꯂꯩꯅꯝ ꯆꯥꯏꯊꯕꯤ ꯆꯍꯤꯒꯤ ꯑꯍꯧꯕꯗꯒꯤ ꯍꯧꯗꯨꯅ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯔꯃꯖꯥꯟꯒꯤꯗꯃꯛꯇ ꯖꯟꯅꯠ ꯑꯁꯤ ꯂꯩꯇꯦꯡꯕ ꯍꯧꯈꯤ ꯑꯗꯨꯒ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛꯀꯤ ꯊꯥ ꯑꯁꯤꯅ ꯍꯦꯛ ꯍꯧꯕ ꯑꯍꯥꯟꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯁ ꯏꯂꯥꯍꯤꯒꯤ ꯃꯈꯥꯗ ꯅꯥꯃꯤꯕ ꯃꯂꯪ ꯑꯃ ꯍꯣꯝꯗꯨꯅ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯃꯂꯪ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯨꯁꯤꯔꯥ ꯀꯧꯏ ꯃꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯨꯁꯤꯔꯥ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯂꯪꯒꯤ ꯂꯤꯔꯤꯕ ꯃꯥꯂꯪ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯖꯟꯅꯠꯀꯤ ꯍꯩꯅꯥ ꯂꯩꯅꯥ ꯎꯅꯥ ꯋꯅꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯊꯦꯛꯅ ꯍꯥꯏ ꯍꯨꯝꯖꯩ ꯍꯥꯏꯔꯤꯕ ꯍꯥꯏ ꯍꯨꯝꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯊꯣꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔꯁꯤꯡ ꯊꯣꯛꯏ ꯇꯥꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯃꯃꯤꯠ ꯄꯥꯟꯕ ꯍꯨꯔ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯟꯅꯠꯀꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯖꯟꯅꯠꯀꯤ ꯕꯥꯂꯥ ꯈꯥꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯗꯣꯂꯥꯟꯗ ꯃꯊꯛꯇ ꯗꯣꯂꯥꯟꯒꯤ ꯃꯄꯥꯟ ꯊꯪꯁꯔꯛꯇ ꯃꯥꯡꯒꯣꯟꯒꯤ ꯃꯑꯣꯡꯗ ꯍꯥꯞꯄꯗꯨꯕꯨ ꯀꯧꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯅ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ ꯍꯨꯔꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯑꯜꯂꯥꯍꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯁꯝꯕꯜ ꯅꯤꯀꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖ꯭ꯖꯠꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯖꯟꯅꯠꯀꯤ ꯍꯨꯔꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯂꯥꯎꯏ ꯔꯝꯖꯥꯟꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒ ꯃꯪꯅꯤ ꯇꯧꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯁꯝꯕꯜ ꯅꯤꯀꯥ ꯁꯣꯟꯒꯗꯕ ꯑꯩꯈꯣꯏꯒ ꯍꯥꯏꯅ ꯁꯤꯡꯅꯒꯗꯕ ꯀꯅꯥ ꯂꯩꯕꯅꯣ ꯊꯣꯛꯂꯛꯑꯣ ꯅꯈꯣꯏ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯟꯕꯤꯔꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯨꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏ
aduga hursinga duna asumna haiba hursinga duna jannat ki thongak oriba rizwan kaubo farista asin amuk hangi masi karamba hingno ekhona ori bisi karamba hingno na hangani hangjai matamda rizwan na labbaik hairaga paukom pi Ramzan al-Mubarak ki ahan ba hing Jannat ki thong sing ase Muhammad sallallahu alaihi wasallam ki ummah sing gi damak ta hang dok pi khabani Huzur sallallahu alaihi wasallam na hai dok pi rammi Allah rabbul izzat na Rizwan haibadi jannat ki daroga aduda asumna haibi jannat ki thong sing hang dok lo aduga malik ta sumna hai malik hai basina jannam gi daroga aduni Muhammad sallallahu alaihi wasallam gi damakta umma singi manung dagi roza dar sing adugi damakta jannam gi thong sing adu thingdin biro aduga Hazrat Jibril alaihi salatu wasalam da sumna ya thang tawi chatlo laimai thakta aduga ok taba shaitan sing jin sing ado phajin duna punjin duna tham makoi gi ngaksam da to khapjin duna Adi jot lau ko lau yan sinduna makoi do ibak ta samanda da lam thakro kari gi damakta ai gi achan ba Muhammad sallallahu alaihi wasallam ai gi thoi ban siba Muhammad ki ummah singi na tauja henjaba roza adu mang takhan da bagi damakta hari bari wai da sisu attargi hari bari da sida yaw mathang gi point da Ramzan tha laktir hoba makha da haira ga hari ba dua si sonora laigedabani Hazrat Anas radhiyallahu anhu dagi paudamni madudi Rajab ki tha aibadi Rajab Shaban gi mangda laiba tha asibu Rajab haina kawi Rajab ki tha asina lek lakpada nungsiba Rasul sallallahu alaihi wasallam na hariba dua asi toina soli karino Allahumma barik lana fi Rajaba wa Sha'bana wa ballighna Ramazan Asai koi simba pokadabani munda tausi اللهم بارك لنا في رجب وشعبان وبلغنا رمضان ما के अर्थ न करी ओ अल्लाह रजब अमदी शाबान की था सिंग सिदा बरकत पी नबियो अमदी नहा की विनुसी थौजाल लगी रमजान उल मुबारक की था फाव पुंसी थंबियो यौहन बियो हिंहन बियो ai badua si nung si Rasul sallallahu alaihi wasallam masamak na yam toy na solami aduna gunakar ummat ai khoi di yamna masing yamna hena toy na sonpam thoki mathang da roza gi masail tamba faraz oi khaba posak sing ado tamba su faraz ni aduga wajib oi khaba posak sing ado tamba su wajib ni maram masina roza faraz oi reba mi oi singa Ramzan gi roza asigi tangai fadaba masail sing ase tamba haibadi roza kaihan no potlam sing kai matamda kaza khakta singgadaba kafara su tigadaba natraga kaza amadi kafara ani mak wajib oibana chingba asigun laba roza kaihan liba roza singba wajib oihliba chingba masail pumna makasi tamba yamna tangai fadabani roza makru oihenba amadi roza roza kai daba ikoina roza kai na khalam badu roza kai daba di posak sing asigumba kaya ase sunnat mustahab mubah pumna makasi ikoi tam pham thoi mamdi masi roza haibasi faraz ni masi gi matang da tamba sisu faraz ni Ramzan gi mating magun ase ikoina tam libas kholiba si kari gino Ramzan gi mating magun ase matang da ikoi gi thamoi da lakani ikoina tha asigi mating magun sing khanglaba ikoi gi thamoi da gyan da maha gi mating magun ase bu hanna hanna nainaraba hanna hanna तारगा नौहौन अखोगी नौथोगहल्लगा लैरबा अदोइरबदि अखोगी थमोयसि नौथोरकनी रमजान थागी मतिक मगुन अखोगी थमोइदा सुम हेनगलकनी मरम असना रमजान गे मतिक मगुन असिसु अखोई सोनबा पाबा नैनबा यामना तंगाई फदे मतंग दा रमजान थागी दमक्ता इसाबु वाइसंग दोकदबनी अखोई थातरागा मथोय मदि इसागी थबक थरम होनबदा कारोबार गिदमक्ता अबदि पुंसी गी हिरा फेरी चे नरिंगैदा थातरागा मथोय मदि पुलम हवनथे मरम मसिना क्वाइदगी हेन फनबगी दमक्ता अखोइना था अमा सिगी दमक्ता इसाना इसाबु लोइनमक असि थबक थरम पुन मकसिदगी ngамजरबदि संगदोकनबा वाइसंगनबा होनगदबन
ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯔꯝꯖꯥꯟ ꯊꯥ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯗꯨꯅꯤꯌꯥꯒꯤ ꯊꯕꯛ ꯀꯌꯥ ꯔꯝꯖꯥꯟ ꯊꯥꯗꯅ ꯃꯇꯝ ꯂꯦꯟꯕꯒꯨꯝ ꯍꯦꯛ ꯇꯧꯕ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯔꯝꯖꯥꯟ ꯊꯥ ꯍꯥꯏꯕꯁꯤꯗꯤ ꯏꯕꯥꯗꯠꯀꯤꯗꯃꯛꯇ ꯑꯜꯂꯥꯍꯒꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯕꯨ ꯋꯥꯏꯁꯪꯗꯣꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯒꯨꯅꯥꯁꯤꯡꯗꯒꯤ ꯍꯤꯡꯂꯕ ꯑꯜꯂꯥꯍꯕꯨ ꯀꯤꯔꯕ ꯅꯨꯡꯁꯤꯔꯕ ꯑꯐꯕ ꯊꯕꯛꯄꯨ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯕꯗ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯃꯍꯥꯛꯉꯣꯟꯗ ꯑꯜꯂꯥꯍꯅ ꯃꯉꯥꯜ ꯑꯃ ꯄꯤꯔꯛꯀꯅꯤ ꯊꯃꯣꯏꯒꯤ ꯁꯥꯟꯇꯤ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯔꯧ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯃꯔꯧ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯔꯨꯝ ꯑꯌꯥꯡ ꯈꯪꯂꯛꯀꯅꯤ ꯇꯥꯍꯩꯕ ꯇꯥꯍꯩꯗꯕ ꯈꯪꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯆꯥꯍꯩꯕ ꯆꯥꯍꯩꯗꯕ ꯌꯦꯡꯅꯤꯡꯉꯛꯀꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯔꯝꯖꯥꯟ ꯑꯁꯤꯗ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯄꯨꯟꯁꯤ ꯊꯝꯕꯤꯔꯕꯗꯤ ꯍꯥꯞꯄꯤꯔꯕꯗꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯨꯟꯁꯤ ꯍꯟꯗꯛꯀꯤ ꯔꯝꯖꯥꯟ ꯑꯁꯤ ꯑꯃꯗꯤ ꯔꯝꯖꯥꯟ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯝꯖꯥꯟ ꯀꯌꯥꯗ ꯑꯃꯗꯤ ꯏꯕꯥꯗꯠꯁꯤꯡ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯔꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯝꯖꯥꯟ ꯊꯥꯒꯤ ꯃꯃꯥꯡꯗ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯁꯦ ꯌꯥꯔꯕꯗꯤ ꯉꯝꯖꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯆꯥꯅꯕ ꯊꯛꯅꯕ ꯊꯣꯡꯅꯕ ꯐꯤ ꯁꯦꯠꯅꯕ ꯆꯝꯄꯜꯅꯆꯤꯡꯕ ꯉꯝꯖꯔꯕꯗꯤ ꯔꯝꯖꯥꯟ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯒꯨꯅꯥꯁꯤꯡ ꯂꯧꯁꯤꯟꯅꯕ ꯂꯪꯁꯤꯟꯅꯕ ꯑꯀꯥꯝꯄꯦꯠ ꯀꯌꯥ ꯏꯁꯩ ꯅꯣꯡꯃꯥꯏ kaya ꯇꯥꯕꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏ ꯐꯗꯅ ꯑꯉꯝꯕꯁꯤꯡꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯃꯒꯤ ꯊꯧꯔꯥꯡꯁꯦ ꯔꯝꯖꯥꯟ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯩꯁꯤꯜꯂꯒ ꯇꯨꯡꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯇꯥꯡꯈ꯭ꯔꯕ ꯔꯝꯖꯥꯟ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯔꯥꯋꯤ ꯁꯣꯟꯕ ꯃꯇꯝꯗ ꯑꯁꯤꯅ ꯄꯣꯏꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯁꯖꯤꯠꯁꯤꯡꯒꯤꯗꯃꯛꯇ ꯇꯔꯥꯋꯤꯒꯤ ꯏꯃꯥꯝ ꯈꯟꯕ ꯃꯇꯝꯗ ꯇꯖꯋꯤꯗ ꯍꯥꯏꯕꯗꯤ ꯃꯌꯦꯛꯁꯤꯡꯕꯨ ꯊꯣꯛꯐꯝ ꯈꯪꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯄ ꯍꯥꯐꯤꯖꯁꯤꯡꯕꯨ ꯊꯤꯔꯒ ꯇꯔꯥꯋꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯨꯔꯥꯟ ꯑꯜꯂꯥꯍꯒꯤ ꯈꯨꯗꯃꯛꯇꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯌꯦꯛ ꯑꯃ ꯁꯣꯟꯕ ꯃꯇꯝꯗ ꯅꯦꯀꯤ ꯇꯔꯥ ꯇꯥꯕ ꯃꯇꯝꯗ ꯇꯥꯕꯗ ꯁꯣꯟꯕꯗ ꯄꯥꯏꯕꯗ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯗ ꯌꯦꯡꯕꯗ ꯃꯍꯥꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯇ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯦꯀꯤ ꯁꯋꯥꯕ ꯐꯪꯂꯤꯕꯁꯤ ꯀꯨꯔꯥꯟꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯇꯥꯕꯒ ꯑꯇꯣꯞꯄ ꯃꯇꯝꯗ ꯇꯥꯕꯒꯁꯨ ꯃꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯝꯖꯥꯟ ꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯔꯤ ꯁꯥꯞꯁꯤꯡ ꯀꯥꯔꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯨꯔꯥꯟꯕꯨ ꯁꯦꯡꯅ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯣꯟꯕꯁꯤꯡꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯅꯃꯥꯖ ꯁꯣꯟꯒꯗꯕꯅꯤ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ 5G 6G ꯇꯔꯥꯋꯤ ꯁꯣꯟꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖ ꯑꯗꯨ ꯈꯣꯂꯨ ꯅꯥꯅꯕ ꯈꯛꯇ ꯑꯣꯏꯍꯧꯒꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯇꯔꯥꯋꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯑꯃꯗꯤ ꯁꯋꯥꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯨꯔꯥꯟ ꯁꯦꯡꯅ ꯁꯣꯟꯕ ꯑꯃꯗꯤ ꯃꯀꯣꯏ ꯀꯛꯇꯕ ꯑꯃꯗꯤ ꯁꯝꯅ ꯆꯨꯝꯅ ꯀꯛꯄ ꯁꯨꯟꯅꯠꯀꯤ ꯗꯔꯀꯥꯔꯗ ꯄꯨꯟꯁꯤ ꯂꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯤꯒꯗꯕꯅꯤ ꯐꯥꯁꯤꯛꯁꯤꯡꯒꯤ ꯃꯇꯨꯡꯗ ꯅꯃꯥꯖ ꯃꯀ꯭ꯔꯨ ꯇꯍꯔꯤꯃꯤꯅꯤ ꯇꯔꯦꯠꯁꯨꯕ ꯄꯣꯏꯟꯗ ꯒꯨꯅꯥꯁꯤꯡꯗꯒꯤ ꯍꯤꯡꯖꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯑꯃꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥ ꯑꯁꯤꯗ ꯇꯧꯍꯧꯒꯅꯤ ꯀꯨꯔꯥꯟ ꯃꯖꯤꯗꯇ ꯑꯜꯂꯥꯍ ꯔब्ꯕꯨꯜ ꯏꯖꯠꯅ ꯍꯥꯏꯗꯣꯛꯄꯤꯔꯤ ꯀꯨꯇꯤꯕ ꯑꯂꯩꯀꯨꯃꯨꯁ ꯁꯤꯌꯥꯃു ꯀꯃꯥ ꯀꯨꯇꯤꯕ ꯑꯂꯜ ꯂꯖꯤꯅ ꯃꯤꯟ ꯀꯕꯂꯤකුꯝ ꯂꯑꯜꯂකුꯝ ꯇꯠꯇꯀꯨꯟ ꯑയ്ಯಾಮಂ ꯃഅꯗꯨꯗꯥꯠ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯔꯣꯖꯥ ꯐꯔꯖ ꯇꯧꯔꯕꯅꯤ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕꯁꯤꯡꯗ ꯐꯔꯖ ꯇꯧꯈꯤꯕꯒꯨꯝ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯥꯁꯥꯗ ꯍꯥꯏꯕꯗꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯁꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯨꯠꯇꯀꯤ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯨꯠꯇꯀꯤ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯕꯨ ꯀꯤꯕꯗꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯒ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯤꯕꯗꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯕꯨ ꯇꯧꯔꯤꯕ ꯃꯔꯝ ꯑꯁꯤꯅ ꯑయ్ꯌꯥꯃ ꯃꯥꯗꯨꯗ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯣꯛꯀꯅꯤ ꯃꯁꯤꯁꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤ ꯆꯨꯞꯅ ꯆꯍꯤ ꯆꯨꯞꯅ ꯔꯣꯖꯥ ꯍꯦꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯑꯌꯥꯔꯁꯇꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯔꯣꯖꯥꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ ꯃꯨꯠꯇꯀꯤ ꯑꯣꯏꯕ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯗꯤ ꯇꯛꯋꯥ ꯏꯁꯥꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯕꯨꯅꯤ ꯔꯣꯖꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯃꯤꯠꯀꯤ ꯒꯨꯅꯥꯁꯤꯡꯁꯤꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯤꯠꯀꯤ ꯒꯨꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯒꯨꯅꯥꯒꯤ ꯂꯝꯕꯤ ꯂꯥꯏꯔꯤꯕꯁꯤ ꯃꯤꯠꯀꯤ ꯒꯨꯅꯥ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯕꯥꯛꯇ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯁꯥ ꯄꯨꯝꯕ ꯂꯩꯔꯦ ꯑꯔꯣꯟꯕ ꯑꯐꯣꯡꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯇ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯇꯧꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯅ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯃꯛꯇꯒꯤ ꯃꯨꯠꯇꯀꯤ ꯑꯣꯏꯗꯣꯔꯤꯕ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯕꯤꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯃꯃꯤꯠ ꯁꯦꯟꯅꯔꯕ ꯃꯣꯕꯥꯏꯜꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯕꯨ ꯀꯟꯖꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯕꯔ ꯇꯧꯁꯤ ꯑꯀꯥꯝ ꯑꯄꯦꯠ ꯌꯦꯡꯗꯅ ꯃꯣꯕꯥꯏꯜꯒꯤ ꯃꯊꯧ ꯀꯣꯜ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗ ꯃꯦꯁꯦꯖ ꯊꯥꯕ ꯑꯃꯗꯤ ꯀꯨꯔꯥꯟ ꯁꯣꯟꯕꯆꯤꯡꯕ ꯂꯥꯏꯔꯤꯛ ꯄꯥꯕꯅꯆꯤꯡꯕ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯀꯥꯝ ꯑꯄꯦꯠꯀꯤ ꯊꯕꯛꯁꯤꯡꯗꯒꯤ ꯑꯩꯈꯣꯏ